mayambu ahan maktada warina chomgi maiketigi ikok no nataram no okjari ekhoi ngasisu amukana miyam gi damak pu duna lakjari ekhona thajarak warida nanaw milang season 2 lektha bigi tara hundoi suba tangka ngasi gi tangka sidana warisane kari kamdori ba habado mayam pun mungna wari asi amuk pun taminadasi tabirasi nanaw milang lektha bigi tara hundoi suba tangka ngarang gi tangka adugi losulak matamda lektha bibu nandona pamkhulaga leibudu makok amadi mamainu urami adubu kanano karino habadi khangdabanina makoina su lampa adu leramba miyoi kaya am chiktat bahidal kaya am tawkramani hoji lektha big manakta leiribudo makoina masak khangdabadagi makoi anima yamni yangna paisilaki aduga nando bu chiktat bahidal bahuraki magi ngaksamda hana lakibani matam asida nando wado chaina phaudan makse nakalamda pithunu takibani tarba matam asida phawba makok amadi mamaina sungshinduna chiknaba laknaba yamna kan honaragi adubu nandona magi maithongase hek letholopagadi michanakre thengnakre masidagi makok amadi mamayse tawphung khangkidabana mana asida gyan mangbagi muwang amada tumin leptana tingak mangnabagi mataw amada nando da yenag lerami nando su makok amadi mamaybu urami matam mana thakiba mitam maduni lekthabina amukhana makhoigi machin manaton खुदिमुसिंग द लोइना पानबिदुना अमुखना नौना सेमदोकपनि ngahakthangdi nandona makoi bu ubada yamnakpagi muwang amada munni yengi mitam ani adunadi nando bu hek ubada dum khangle ngahaktang michana raba tungda nando wase taraga leriba lekthabi ki manak tamna changchilai lekthabi bu magi tambak thakta amukhana ngahalami aduga nandona harami na kasum torodra nangonda hena khudong triba tagadra matam masida lekthabise ngasai waidi chaina khangduna wa phawba ngam ngalumdabani adubu hojikti wa ase tamna haiba hori lekthabina hairari maha kalimata tawroi khudong thiba kalimata taroi waganu haduna hai pakhumadu tabada nando yana harawrami aduga manakta leriba makok amadi mamaisu yama nungaijarami lekthabina wa makha taduna amugan hari aigidi phare adubu khunna sigi khunja mayam ase kai kaduna chenare makoi loina aki tujung haibado poknare aduna makoina asumna chena khrabadi asumna kiduna khulla sibu thatoktuna chana khiba tarabadi khunna se khuntak lan sibu ka chamanaragani aduna makoi sing se amukana phathanaba amukana aki tujung khudimu sing se mangkinaba makoi gi wakhalda puningda hena chamthoknaba kariguma kharade aina pame base karamna tawgani amuktadi nangna sinbiramo wadu harakpada nandose nghaktang wakhal makhali aduga lampaksid amadi atopada kadai da mi leibano haduna mana kuyang yengi manak nakpasida kanaguma miyoi amata phawba leibadi udrabani lapna makhuna launaduna siena bagi launabagi khonjel singasidi nandona tari makhona mamaina sutarari makhok amadi mamaina salak sakhiba makoina haidat khiba kaya aduna makoi singse kai kaduna chena khibani nandona wakhallamani khallaba tungdadi nandona tamna hari aina masigi damakta phanaba thorang ama sillage nandona mikup asida mamit usinduna lai son bahori aduga mahangna magi mahigi matena saroi amaka kaktholami hojikti saroi ase khullasigi amaibudi manak tamna mana thakirami amaibudsu mayamna chena marak asida maigai salai khangtana masu kochen chelaga leiribani asumna amaibudi manak tamna saroi ase laklare saroi aduna amaibudi mangmaktada thatlaga leikirami mabu thatlaga leikibadagi amaibase chaplepkre yamna ngakna saktam adubu amaibuduna yelaga leirari mikup asida saroi asina amaibudu yengtuna wa hari masigi mata walangolase kanaguma taibang mi amatana ubanate khangmusunate amaibsi matomtana ubani nandona kudimusingase loina silaklibani mana tawribani amaibadunsu yamna ngakna wa hariklibadu tarami matam masida saroi aduna harami taibang mi chenaribasingase kham nahangna natrabadi khamba ngamaroi hojik kullasida khudong thiba karimata thoroi ai leirabani lampa asida ai laklabani thathiraba tamthiraba thodoksingasina maram maraga khunja mayamase loina kai kaiduna chenare hagna mayamase phathanabu honau thiamthanabu honau haduna
ꯅꯟꯗꯣꯅ ꯁꯥꯔꯣꯏ ꯑꯁꯤꯗ ꯃꯁꯥꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯥꯔꯣꯏ ꯑꯁꯤꯗ ꯎꯍꯟꯗꯨꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯃꯥꯏꯕꯁꯨ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯇꯧꯅꯤ? ꯅꯟꯗꯣ ꯂꯥꯛꯂꯦ, ꯅꯟꯗꯣ ꯂꯩꯔꯔꯦ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯀꯥꯏ ꯀꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯥꯅ ꯊꯦꯝꯊꯅꯕ ꯑꯃꯗꯤ ꯃꯁꯤ ꯃꯔꯨꯝꯗ ꯂꯥꯞꯅ ꯂꯨꯝꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯊꯅꯕ ꯑꯃꯥꯏꯕꯁꯤꯅ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯌꯥꯝ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯕ ꯑꯃꯗꯤ ꯃꯆꯤ ꯃꯔꯨꯝꯗ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯇꯞꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯩ ꯃꯤꯁꯤꯡ ꯆꯦꯟꯅꯈꯤꯕꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯀꯧꯔꯛꯎ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯣꯖꯥ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯥꯛꯂꯕꯅꯤ꯫ ꯂꯝꯄꯥꯛ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯣꯠꯂꯒꯗꯕꯅꯤ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯗꯨꯒ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯆꯦꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ, ꯀꯥꯏ ꯀꯥꯏꯗꯨꯅ ꯑꯃꯗꯤ ꯈꯨꯜ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯐꯥꯎꯕ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯥꯊꯔꯝꯃꯤ, ꯊꯦꯝꯊꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯦꯟꯕ ꯉꯝꯖꯗꯕꯁꯤꯡ ꯀꯞꯇꯨꯅ ꯃꯆꯤ ꯃꯔꯨꯝꯗ ꯂꯨꯝꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯗꯣꯛꯂꯨꯔꯦ, ꯍꯥꯏꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯂꯝꯄꯥꯛꯁꯤ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯗꯅ ꯃꯤ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯦꯛꯊꯕꯤ ꯑꯃꯗꯤ ꯅꯟꯗꯣ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯞꯅ ꯅꯛꯁꯤꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯅꯟꯗꯣꯅ ꯃꯤꯌꯥꯝꯒꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕ, ꯃꯤꯌꯥꯝꯒꯤ ꯆꯃꯝꯅꯕ ꯀꯌꯥ ꯑꯗꯨ ꯃꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯥꯛꯂꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ꯫ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯀꯔꯤꯃꯠꯇ ꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯅꯟꯗꯣꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯁꯥꯔꯣꯏ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯀꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯗꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛꯇ, ꯃꯁꯥꯗ ꯁꯥꯐꯨ ꯀꯟꯅ ꯆꯩꯅ ꯎꯇꯨꯞꯅ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯃꯀꯣꯛ ꯈꯔ ꯉꯥꯎꯕꯒꯨꯝ ꯇꯧꯔꯔꯤ꯫ ꯀꯔꯤꯒꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯅꯣ, ꯀꯔꯤꯒꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯄꯨꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯟꯗꯣ ꯑꯁꯤꯅ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯔꯤꯃꯠꯇ ꯉꯝꯗꯦ, ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤ ꯑꯃꯥꯏꯕꯁꯦ ꯃꯥꯗꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯃꯥꯡꯗ ꯈꯨꯊꯤ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ꯫ ꯅꯟꯗꯣꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯕꯨꯠ ꯅꯠꯇꯦ, ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤꯅꯤ, ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯔꯣꯏ ꯆꯪꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯗꯤ ꯀꯩꯗꯧꯉꯩꯗ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯡꯗ ꯑꯃꯥꯏꯕ ꯅꯟꯗꯣꯅ ꯐꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯃꯥꯏꯕ ꯑꯃꯗꯨꯅꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯃꯔꯝꯗꯤ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯇꯝꯖꯔꯨꯕꯅꯤ, ꯃꯥꯅ ꯍꯣꯠꯅꯖꯔꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯗ ꯅꯟꯗꯣꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯔꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯝꯄꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯦꯛꯊꯕꯤꯗꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯏ ꯊꯣꯛꯂꯝꯕ ꯀꯌꯥꯗꯁꯨ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ, ꯐꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯅꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯥꯎꯔꯕ ꯎꯇꯨꯞ ꯆꯩꯇꯨꯞꯅ ꯊꯥꯈ꯭ꯔꯕꯅꯤ, ꯃꯁꯤꯡ ꯃꯔꯥꯛ ꯈꯪꯗꯅ ꯀꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ, ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯔꯣꯏ ꯐꯅ ꯆꯪꯕ ꯑꯣꯏꯔꯕꯁꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕ ꯊꯥꯖꯒꯅꯤ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯗ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ, ꯂꯥꯏ ꯆꯪꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯀꯤꯍꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯌꯥꯏ꯫ ꯃꯁꯤ ꯃꯇꯧ ꯑꯃꯅꯤꯀꯣ, ꯃꯁꯤ ꯃꯇꯧ ꯂꯥꯡꯑꯣꯜ ꯑꯃꯅꯤꯀꯣ꯫ ꯑꯗꯨꯒ ꯉꯁꯥꯏ ꯋꯥꯏꯁꯨ ꯏꯈꯦꯡꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯕꯅꯤ, ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯈꯣꯏ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯋꯥꯈꯜ ꯑꯁꯦ ꯑꯗꯨꯃꯛ ꯈꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯣꯟꯅ ꯀꯤꯔꯨ
ꯄꯥꯛꯊ ꯄꯥꯛꯊ ꯌꯦꯡꯂꯤꯕ ꯑꯃꯨꯛꯁꯨ ꯆꯤꯡꯅꯕꯒꯤ ꯃꯇꯧ ꯈꯔ ꯇꯧꯔꯤꯕꯁꯦ ꯅꯟꯗꯣꯅ ꯈꯪꯉꯤ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯏꯈꯦꯡ ꯇꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯣꯅ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯥꯅ ꯄꯥꯝꯂꯔꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯊꯣꯛꯑꯔꯣꯏ ꯃꯌꯥꯝ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯊꯔꯤ ꯃꯥꯅ ꯊꯦꯝꯊꯔꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯊꯧ ꯇꯧꯅꯔꯣ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯣꯛꯇꯅꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯒꯦ ꯂꯝꯄꯥꯛ ꯑꯁꯤꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯟꯗꯣꯅ ꯍꯥꯏꯔꯝꯃꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯏ ꯃꯇꯝ ꯑꯁꯤꯗ ꯅꯟꯗꯣꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯧꯔꯥꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯉꯥꯊꯔꯒ ꯂꯩꯔꯤꯕ ꯂꯦꯛꯊꯕꯤꯅ ꯅꯟꯗꯣꯗ ꯂꯣꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯄꯒꯨꯝ ꯇꯧꯏ ꯈꯣꯠꯄꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯅꯟꯗꯣ ꯑꯁꯤ ꯈꯪꯂꯔꯦ ꯊꯕꯛ ꯑꯁꯦ ꯇꯧꯅꯣ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯂꯦꯛꯊꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤꯅ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯑꯃꯗꯤ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯏꯪꯒꯤꯠ ꯑꯁꯦ ꯅꯟꯗꯣꯅ ꯋꯥꯈꯜ ꯇꯥꯔꯔꯦ ꯃꯁꯤꯗꯒꯤ ꯅꯟꯗꯣꯅ ꯋꯥꯈꯜ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯎꯍꯟꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯍꯥꯛ ꯅꯁꯥꯃꯛꯁꯨ ꯌꯦꯡꯍꯟꯕ ꯄꯥꯝꯗꯦ ꯑꯩꯅ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯛꯀꯦ ꯑꯃꯥꯏꯕꯗꯨꯁꯨ ꯅꯟꯗꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯍꯥꯛꯁꯨ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯆꯤꯡꯅꯕ ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯒ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯟꯗꯣ ꯑꯃꯗꯤ ꯂꯦꯛꯊꯕꯤ ꯑꯗꯨꯒ ꯃꯀꯣꯛ ꯃꯃꯩ ꯃꯈꯣꯏꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯅꯟꯗꯣꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯉꯁꯤ ꯅꯪꯒ ꯎꯅꯕ ꯅꯪꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯍꯥꯛ ꯆꯠꯂꯁꯤꯗꯅ ꯅꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯦꯛꯊꯕꯤꯅ ꯌꯥꯗꯦ ꯂꯦꯛꯊꯕꯤꯅ ꯍꯥꯏ ꯑꯩ ꯆꯠꯄ ꯌꯥꯗꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃꯗ ꯑꯩꯅ ꯄꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯈꯤꯕ ꯑꯩꯕꯨ ꯀꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯈ꯭ꯔꯦ ꯈꯨꯜ ꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯕꯨ ꯐꯪꯅꯕꯁꯨ ꯊꯤꯒꯅꯤ ꯑꯣꯖꯥ ꯁꯨꯃꯤꯂꯥꯗꯤ ꯀꯝꯗꯧꯔꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯟꯗꯣꯅ ꯈꯨꯝꯃꯤ ꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯍꯥꯛꯁꯨ ꯅꯪꯅ ꯄꯤꯕꯤꯔꯝꯕ ꯃꯍꯩ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯑꯣꯏꯔꯕꯅꯤ ꯅꯪꯕꯨ ꯃꯥ ꯎꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ ꯂꯦꯛꯊꯕꯤꯅ ꯈꯨꯝꯃꯤ ꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯇꯝꯅ ꯄꯨꯔꯛꯂꯁꯅꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥ ꯁꯨꯃꯤꯂꯥꯗ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯊꯦꯡꯅꯩ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯣꯖꯥ ꯅꯟꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯤꯡꯕ ꯇꯥꯔꯕꯗꯤ ꯃꯤ ꯀꯅꯥ ꯈꯪꯗꯕ ꯀꯅꯥ ꯂꯩꯇꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯛꯑꯣ ꯑꯩꯕꯨ ꯁꯣꯜꯂꯛꯑꯣ ꯑꯩꯍꯥꯛ ꯃꯃꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯣꯊꯥꯒꯦ ꯑꯗꯨꯒ ꯉꯁꯤꯃꯛꯀꯤꯗꯤ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯁꯨꯃꯤꯂꯥꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯅꯟꯗꯣꯗ ꯂꯦꯛꯊꯕꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯁꯦ ꯁꯤꯟꯅꯔꯝꯃꯤ ꯅꯟꯗꯣꯁꯨ ꯂꯦꯛꯊꯕꯤꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯌꯥꯔꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯇꯥꯠ ꯀꯌా ꯑꯃ ꯇꯧꯔꯝꯂꯒ ꯅꯟꯗꯣ ꯑꯃꯗꯤ ꯂꯦꯛꯊꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯑꯣꯏꯔꯔꯦ ꯅꯟꯗꯣꯗꯤ ꯉꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕ ꯂꯦꯛꯊꯕꯤꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯅꯤꯡꯂꯝꯗꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯝꯄꯥꯛ ꯑꯁꯣꯝꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯅꯟꯗꯣꯁꯦ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯁꯤꯗꯅ ꯂꯦꯛꯊꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯟꯗꯣ ꯂꯝꯄꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯑꯃꯥꯏꯕꯗꯨꯒ ꯅꯟꯗꯣꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯅꯟꯗꯣ ꯃꯥꯒꯤ ꯂꯩꯐꯝ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯈꯤꯔꯝꯃꯤ ꯅꯟꯗꯣꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯔꯤ ꯅꯟꯗꯣꯅꯗꯤ ꯃꯍꯥꯛꯁꯦ ꯂꯥꯏ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯁꯔꯣꯏ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯇꯣꯡꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅꯗꯤ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯂꯦꯛꯊꯕꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯊꯥꯖꯕ ꯉꯝꯗꯦ ꯀꯔꯝꯕ ꯑꯃꯥꯏꯕ ꯑꯉꯥꯎꯕꯅꯣ ꯑꯗꯨꯕꯨ
Manadi taibang mini panghaida hai. Aduga yungune angang ase amukana makhoi yumna chanaga laikhrabani. Ish handak marakse karigumba amadi tawdori. Laibadasu onthona waba habado oigadore. Ish kaino matorene haduna lagai adumaktada laiba nupi singdi kibadaki makhoidi wa yamna hainarami. Magi nupasingna themi. Adubu ngaikune nakoina di bangkida kiriba. Adubu angang asina mingonda wahanba mingona tamthina kihanbadi karimata tawdadana. Masidabu nakoina kiribsi karigino. Nupi singaduna hai. Yengune laina changbu orabasu ngasaigi thokiba thodo ado yamna kallaba utupsingna thakibani. Aduga angang ase kaisum tawdribase masibu taibang mini haiba karamni yagadribano. Nakoisu wakhando khalone. Asumna nupi singaduna kibadagi magi nupasingna wasing ase hairami. Lekthubi magi mahigi matengna legai asigi misingna mangonda kari khalli kari ngangnari haiba ma loina khangi. Adubu karigumba achumma kharadi mana puthoklage mana pangtholage hadunadi magi pukningda chapna khalaga leribani. Numisigi numidangi matam orakle. Numidangi matam oraklabada nandona phana hairamnabasu makhoi khulasigi amaibaduna thajaba ngamdabadagi ahing matam athengbada mahakse lona tholai. Aduga lekthabigi lairiba yumasigi akoibada mahakna amukhana karigumba khara thajillagi yengi haduna magi wakhanda khalai. Tasengbadi angang ase taibang bira natraga magi masara saroi changdibani haibasingdo chumbra lanbra yengi haduna amaibasina thoranga masilakpani. Asumnani mahakna makhoigi inkoladugi saman mayada lona laktuna mana sanaba lai amani thadораktuna yumaduga akoibada mana thajillubani. Adubu soijarage isagi mangpham thijai habadu chap manakre amaibado. Lekthabinasu amaibase chap chana para tambirage haduna magi puningda lepdaga leribani. Mahangnani miyam asida hena lana uhannabu honariba miyam asida hena pakthonaba honariba kudimasingse lekthabina mabu para tambirage haduna ngairaga leribani. Asumna amaibaduna mana saroi amani thajalakka matam asidadi lekthabidi manung asida kudimasing adu ngairaga leribani oklage laningma lau thengnarage haduna ngairaga leribani. Masida sunatana magi manakta leriba makok amadi mamaisu sem charaga leribani. Asumna amaibaduna thajalakpa tamthiraba saroising makhoigi nganglaba khonjelsing amadi akoibusida kinanibani haduna koipai paduna chalakka matam asidadi makok amadi mamaina han aduma okhrabani. Makok amadi mamaiga lanthengnakhre. Masigi matungda lekthabi maga saktam thoroktuna saroising asiga loina lanthengnarami. Lekthabidi karimata changba ngamdre karimata hajinba ngamdre. Saroising ase lekthabigi kallaba mahigi matengna loina maithiba pire. Masidagi makoising ase mami makok ngaudana koipai paiba kuchen bharai. Pambai lektrabada amaibadagi manak tamna handana saroising ado koipai paidana chenkhirami. Adubu ngasidi amaibadasu para tambirage habigi wakhalda lekthabise saroising adu matung ilaktuna mahangna yamna chenthorei. Aduga makok amadi mamaisu chentholakpani. Chambal marumda mataida lai sanaduna lai sonsolamba amaibado hojikti magi manak tamna mana thajinkiba saroising ado paithorokka matam asida amaibase karigumba tamthiba sathiba thodok khara thoklare habse mana khangi. Masidagi amaibase yamathona losiladuna masidi changubu yararoi ayum maigai palgi haduna khalakka matamni. Adubu hojikti lekthabi amaibaduna chengi haduna thorangai matam asida magi mangmaktada lekthabina thallaga laikre. Amaibasina phat magi maithongda lethorokka matamadi lekthabiga maga ognakre. Lekthabi ubada amaibase khangpre khangkre kibana sukaino matawkre. Makutta pairamba magi khawyo mado makhara takre. Aduga lori yumada mase turami. Matam masida lekthabina magi mangda leptana mani aini nangna singnariba nangna khaninglibado aini. Hojik nangna ingondagi kari pamle kari haringli nangi haringmasingado hayo. Lekthabigi jinglemna ngalakko wahisingado tabada amaibadudi kibana magi masapa manikre. Amaibaduna hairari ai karimata pamde ai matungda nangonda karimata hororoi karimata hairaroi aigi lambi thadokpiu ai chalage haduna hai. Matam masida lekthabina hai he karigi chatwa nasidi mafam masida nangna nalingai engonda hainingmasingado nangna prena hayo natraga ayu awaba khutongtriba tahangi haiduna khalabasu
ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯔꯛꯎ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯇꯧꯔꯛꯎꯅꯦ ꯑꯃꯥꯏꯕꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯃꯥꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯅꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯝꯊꯣꯛꯅꯕ ꯇꯥꯕꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯑꯣ ꯑꯣꯖꯥ ꯂꯦꯛꯊꯕꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯔꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯎꯅꯦ ꯑꯃꯥꯏꯕꯗꯨꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯣ ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯃꯆꯤꯡꯗ ꯂꯩꯔꯕ ꯇꯧ ꯌꯥꯏ ꯇꯧ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛꯅ ꯍꯥꯏ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯗꯤ ꯃꯁꯤꯗꯒꯤ ꯂꯦꯛꯊꯕꯤꯅ ꯑꯃꯨꯛ ꯋꯥ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕꯗ ꯁꯛꯇꯝ ꯑꯁꯦ ꯃꯪꯗ ꯀꯩꯗ ꯎꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯍꯥꯛ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯂꯦꯛꯊꯕꯤꯅ ꯃꯥꯒꯤ ꯃꯄꯣꯛ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯅꯅꯥꯎ ꯃꯤꯠꯂꯤꯡꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯗ ꯎꯍꯜꯂꯛꯏ ꯑꯃꯥꯏꯕꯁꯦ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃ ꯑꯃꯥꯏꯕꯁꯤꯗ ꯐꯥꯎꯔꯛꯏ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯔꯨ ꯀꯣꯛꯄ ꯁꯤꯠ ꯅꯥꯜꯂꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯑꯃꯥꯏꯕꯁꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯅꯅꯥꯎ ꯃꯤꯠꯂꯤꯡꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯤ ꯍꯦꯛꯇ ꯀꯤꯕꯅ ꯃꯁꯥꯁꯤ ꯅꯤꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕꯁꯤ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯆꯦꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯀꯣꯛ ꯃꯃꯩ ꯑꯃꯗꯤ ꯂꯦꯛꯊꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯑꯃꯥꯏꯕꯁꯦ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯨꯡꯅ ꯐꯩꯅ ꯁꯦꯠꯄ ꯍꯧꯔꯛꯏ ꯑꯃꯥꯏꯕꯁꯦ ꯂꯝꯄꯥꯛ ꯃꯆꯤꯟ ꯑꯁꯤꯗ ꯀꯟꯅ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯒꯤ ꯂꯥꯎꯕꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯍꯧꯔꯦꯗꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯦ ꯍꯦ ꯊꯣꯡꯁꯤꯡ ꯑꯗꯨ ꯆꯦꯟꯅ ꯂꯣꯠꯁꯤꯜꯂꯨ ꯅꯈꯣꯏ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯅꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯍꯟꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕꯁꯦ ꯍꯥꯠꯄꯗꯤ ꯍꯥꯠꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯍꯜꯂꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯣꯠꯂꯒ ꯃꯥꯕꯨ ꯂꯦꯛꯊꯕꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯅ ꯁꯥꯊꯤꯅ ꯅꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯊꯤꯅ ꯅꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯦ ꯃꯁꯥꯗꯨ ꯄꯨꯡꯂꯣꯏꯔꯦ ꯆꯠꯄ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯀꯞꯅ ꯆꯩꯅꯥ ꯐꯥꯎꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯉꯝꯕꯣꯏ ꯊꯥꯡꯕ ꯉꯝꯗꯕꯣꯏ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯃꯛꯇꯗꯤ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯧꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯟꯗꯣꯕꯨꯗꯤ ꯀꯧꯗꯦ ꯃꯍꯥꯛꯅ ꯁꯨꯃꯤꯂꯥꯕꯨ ꯁꯣꯜꯂꯗꯨꯅ ꯁꯨꯃꯤꯂꯥꯗ ꯄꯥꯎ ꯐꯥꯎꯅꯕ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯝꯃꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯃꯤꯂꯥꯗ ꯑꯗꯨꯝꯅ ꯁꯣꯜꯂꯨꯕꯅꯤ ꯑꯗꯨꯝꯅ ꯀꯧꯔꯨꯕꯅꯤ ꯁꯨꯃꯤꯂꯥꯁꯨ ꯑꯁꯣꯝꯗ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯦ ꯇꯨꯝꯂꯝꯗꯕꯅꯤ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯀꯧꯔꯛꯂꯤꯕꯁꯦ ꯁꯨꯃꯤꯂꯥꯁꯨ ꯄꯥꯎ ꯑꯗꯨ ꯐꯪꯂꯔꯦ ꯁꯨꯃꯤꯂꯥ ꯃꯤꯠ ꯎꯁꯤꯟꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯑꯃꯥꯏꯕꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜ ꯈꯜꯂꯤ ꯉꯁꯥꯏ ꯋꯥꯏ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯣꯝꯗ ꯀꯔꯤ ꯊꯕꯛ ꯊꯣꯛꯄꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯟꯗꯣꯅ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯂꯣꯠꯇꯨꯅ ꯀꯔꯤꯃꯠꯇ ꯊꯣꯛꯇꯦ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯁꯨꯃꯤꯂꯥꯕꯨ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤꯂꯥꯁꯦ ꯆꯤꯡꯅꯕ ꯌꯥꯅ ꯐꯥꯎꯔꯛꯏ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯋꯥ ꯂꯣꯠꯂꯤꯕ ꯃꯥꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯑꯃꯥꯏꯕꯁꯤꯅ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯅꯣ ꯃꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯀꯔꯤ ꯊꯕꯛ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯉꯨꯔꯒꯦ ꯑꯁꯨꯝꯅ ꯁꯨꯃꯤꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯁꯨꯃꯤꯂꯥꯅ ꯃꯍꯥꯛ ꯂꯥꯛꯂꯒꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯀꯟꯕ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯆꯩꯅꯥ ꯐꯥꯎꯔꯕꯁꯨ ꯐꯥꯎꯅ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯃꯗꯤ ꯂꯦꯛꯊꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯐꯝ ꯑꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ